Singjamai oinam tingel mapada kai kiba Imphal Turel Torban Semjinduna Turel Dagi Chensilakla Esing Thingba Ngamkhre Yum kaya Esing Tumjin kiba adu Esing mayeng khara tare adubu oinam tingel yauna Turel Torban kaifam aduga nakna leiba lekai sing mioi kaya yumda changba yadribana relief camp te lady award pa kaya leibana khudongcha daba kaya mayok nari hairi hiramasigi matangde SKTV news ki chief reporter Mayum Premchand gi akhanaba pautamama Akaiba Torban Thingba Ngamkhre Esing na thumjilamba mafamsing Esing mayeng tarakli adubu Esing mayeng takraba matungda leihauba phatta haudi amot akai amadi lekhom lenang na chingba sengdokna ba honabada khudongchadaba kaya mayoknari mahik manai shinaba hidak langthak chaithokpagi mathau tari amaromda tongan ba lerek singi lambi sing adumak Esing na thumjinbana chathok chasenda awaba mayoknari oinam tingel amadi wakhom lekagi Turel Torbanda masa masana cherang khanduna leibe yauna relief camp ta leiriba singna award apa kya leire haide kari amang ta thokre hoju pawda kari mateng lei lebam sabam yoro kada de leibiri koi go di hoji se relief camp di leite relief camp ja sida sari ba asigi thong sida ado koi go di sengna do koi yeni kak leiba ado yeni kak leiba na khana mayang pun leiba nuai jena koi go ni sida piano ni masa ma khalla ga swami leire koi mangi ni ado sida kari mateng lakte mateng se dum hoji pawge ni di sana ba ga sing chaba sima khana tan pawge di laktre ado Esing kay laani sina na bagi ana ma indi habiram anai obgo lebro ana sa ji ko indi leite ana yek ko yoni yum di pangasang mi yagri ni ko yum se hoji lei phem je phala mai kindare aduga ko gi lei ba Esing ji si je ngarang khwang yor me nga si bi lei aduga so Esing je ithei lokong phazan leite bani hoji ko ina adi mayam ji ithei lokong lei ga su thallaga loi le ni nga tani na yam jabada 2 weeks di Esing kangda ba sangan Amaromda mafam kayada nga phaba lakpa miyamna chingna chana bangamdena tilli Esing thumjiliba lerek singda nga phanaba lakpa miyoi sing amadi madubu yengba lakpa singna Esing thumjiliba lambi aduda chathok chisen tawbada khudong sadabana police tilliba miyam tanthokpada natana nga phanaba purakpa in amadi hangen phawba phajinbagi thabak chathakhi adumakpu thokliba ichau asina miyoi kayagi mahausagi punsida chauna akaiba piri haujik oiriba Turel Torban gi pibam asina makhatana ichau tholakadra haibagi nungnangbadi adumak leiri ichau osina shokhallaba miyoi kayama hoji mak relief camp leiri adumoku relief camp leiba haibasidabu award patana big thali asugumba award pakaya si mane rebasina miyeng sangbagi tangai fudableri amaromda waidagi maru oribadi Imphal Turel di paring dalagiba kogi sokpa yaraba ichau thokpa yaraba kaiba yaraba kogi Torban singasi hana yengshin bibasini masina matung tarakpada ichau thokpadagi kanmatanatna relief camp hangbagi mathau tadanaba maram amadi orgedore SKTV news ki dama Mayum Premchand Imphal